ग्लोबल वॉइस ना अदोम तराम नौसिंजबग लोइनना ngasi Hamas Israel war gi update khara share tawjari Israel na drop torokpa leaflets sing na claim tawi Palestinian singbu Gaza gi south ta chatpana safe route oigani but thasigi angan bada occupied Palestinian territory da leiba UN humanitarian agency gi head of the office Andriy Demonico gi tunginna Gaza gi north ki south ta safely move to bahai base oithok loi haiki Gaza ki ani thokna khairiba border da military checkpoint leiriba madu landuna Palestinian singna chatpa kanda loan na hatok piba natraga jail da thambagi yamna minung leitaba thodo leptana chathari aduna Gaza government gi media office na miyam da chatana ba warning tawri di Dominico gi tunginna Gaza strip completely ani thokna khaidokre hairi aduga muksu saruk ani khaidokliba line du da leiriba military na civilian singi movement block tawri amadi laibak thibadi chafam lambidu da yamna toina apan ba pibire haina Dominic na makata na panki newly elected UK Prime Minister Keir Starmer amadi US President Joe Biden ga ahanba oina unakhre Israel amadi Hamas ki marakta ceasefire purakpagi importance ta wari sanakhi media reports ki according Spanish Prime Minister Pedro Sanchez na western countries singda Gaza amadi Ukraine ki conflict ta double standard ki maral lai haiki Israel gi Gaza city evacuation order bu mapung fana ngawbuni haina rights group na haiki occupied territory da leiba Bethlehem na Gaza city gi entire population bu evacuate tobagi order bu chapchana ngawbagi order ni haiki social media gi post amada leading human rights group asina international community da hojik mak intervene taunaba amadi Israel da war immediate stop taunaba demand tawki group asina social media da mathang post tawduna Israel ki action sibu yenglaga fighting asir loiba naidana chatharagani achauba mangtak pathoklagani amadi mass people gi asiana thoklakpa ure haina makhatana panki video sigi oina matang sida loijere adomna video sibu penbiragadi like share amadi subscribe tawiduna mathang lakadaba informative oiba video sing adongi mafam da su phangan biu thank you